Tamjre, ISTV News Bank Tabi Punapo, Tarapuxri, Jose Hanbada, Nasi Muribu Boxing, Lubusi. Taubal Multipurpose Project Amadi, Dolai Tavi Veres, Matan Sahi, December Mamang the Lois Mangam Hana, Safe in Stockram Upobina, Fundokre. Lamdamasida, ILP, Sanahana Bahonabada, Equimasel Lingzel, Manaba, what Pimo, Putbana, Santa Hana Kudong Saba Lokini Hana, Deputy Safe Minister Gaikangamna, Fundokre, Amadi. Manipuri afaspa lokto haibadabi tawduna masa matanta mai thaduna sijakraba Chitranjanna laikidabagi sahi tara subi thorom pangthokre Hojik boxing sandrong pijre Taubal Multipurpose Project amadi Dolai Thabi Beres matang sahi December mamangda loisinma ngamlagani Manipurda ban blockade tawba amadi atay maram kaya na project asi loisinbada thengthabani haina Safe Minister Okram Ibobina phangdokre iramasida report ma Thawal Multipurpose Project tagi Imphal yongna purakadaba thangnabi sing yongnanabagi turnen hunanabagi tender tawri 2015 gi December mamangda Thawal Multipurpose Project amadi Dolai Thabi Beres ani asi loisinba ngamlagani haina Chief Minister Okram Ibobina project sing yangchanbagi khongchata phongdokre ngasi Chief Minister na lusingduna Dolai Thabi Beres amadi Thawal Multipurpose Project ani gi fibam sing yangsinki Khongsal aduda IFCD Minister Ngamthang Haukip amadi mari leinaba official kayasu saruk yaki Khongsal aduna Dolai Thabi Beres ki sengbat chaguliba mafam sing yangsin ki Beres ki saruk sing ayamba loisilamba thengnaraki Dolai Thabi Beres ki oina 2011 ki revised estimate oina chaurangna rupees 36,005.01 lakh sang na senggoliba Beres ki component sing ki film sing Chief Minister na haktengnana yangsin ki Dolai Thabi Beres yangsilaba matungda Thawal Multipurpose Project ki film sing haktengnana satuna yangsin ki spillway yaungna ayamba saruk sing loisilamba thengnaraki Khongsal adugi matangda Chief Minister Okram Ibobina phongdokibada Thawal Multipurpose Project amadi Dolai Thabi Beres ki component sing ayamba saruk sing loisilagle sada marifu amadi maribudagi sang loisinba yaure hana loisinbagi thongkiba matam 2015 December gi mamangda project sing asi loisingani haina Chief Minister na phongdoki loisinna ba koi tawsi na engineer sing mayam Honorable Minister ne kaide ka toy no Honorable Minister monitor to ma toy na chala supervise tawri before schedule loisinna ba December ngai ro si haina mamangadi koy adugi mamangda loisinna ba na target tawri Project sing thengthabi matangda Chief Minister na makata na phongdokibada project sing asigi sempham sing asi state ki resource tagi oidaba Ministry of Water Resource tagi oiba maramna fund sing thengna thadokpa material sing ayamba mapal dagi pusilakpa amadi ban blockade kayana project thengthabagi maram ohele thangna ising irrigation amadi power yauna component ahum oiba project asi athubada loisinanaba honari maram nuba adagi adui mathakta amusu resource koigi state owned resource dagi packet project na tamina center dagi kai dagi asomda AIBP gi kari water resource ministry gi asom dagi depend tawraga packet project na kaigumba matam chana he thadruk tam yawe aduna last year dagi high tare kanna tanari utilization certificate kari submit tawraga next installment haduna bana kanna tanari sector mayam jina high tare project se delay tawbagi maram se sector mayam jina adu anyway amor so koi yari mam khai hari ba schedule planning commissioner kaina government jani yar ba schedule time do adugi mamang da yai ngai manna loirga praja singa masigi tam jina maybe thakna na bising or su irrigation or su masikana ba pina tawse kai kanna ISTV pawgidamak Navakuma Khagopom Thawal Lamdamasida ILP Sanahana Bahonabada Ekoi Masel Lingzel Manaba Wat Pimo Utpana Center na Hena Kudong Saba Lokini Haina Deputy Safe Minister Gaikangam na Phongdokre Ngasi Congress Bhavan na Phangthopa Paumi Singa Unaba Madama na Makataraduna Miyam na Pamliba Pandamadu Phangna ba Sarkar na Kan Honari Haujik Tongan ba legal expert singamadi scholar kaya tanaduna Ek asi sanaba yabra yadabra haibadu kanna yangsili Khongjang sangsilibas singna su sarkar na watana si haibasi da punna kanaba mathuk tai Amaromda ngarang pangthokiba Independence Day gi thoromda Safe Minister na wa ngang lingaida mahiroi singna lauksin apun bapiba si miyambu ikai bapiba sa manai Safe Minister si ching amadi tamgi praja singna khankiba mutni asingma thabak asi matungda tobidana bawa phongdoke Dili di tangai pada dia, kau loina maksud apa so? Okay, committee ni manga terus har kan dah. Kau constitutional expert di lebih sih saya.
masih tanah kata kamu tu kaya power state government tu ya kerana ain sim ya ni kok orang center dah kaya mana tahu pun thok tahu tahu ni dah ni ngai tahu ni berah adu ni kaya kerana extend power aku perasa PCK habis masih pros and cons kan ada ni ni Baju-baju ko hindi masih state saja itu. Yang tu minna ka thusara tu lagi nanti. Yang seriously, yang senas, yang serius one, sanksi dia na thamjani. Manipur dagi Armed Forces Special Power Act lising masama pal yakhini pal lokthok kadabani haibadabi tawduna masa matomta mai thajaduna sijakraba pebam chitranjan leikhidabagi sei taramapung pharpagi thorum pangthokre ma ke aroi bamathau mangam pangthokiba kwakaitel takhalamam leikaida MSF na lusingduna lamdamasagi tongan ba loop singalwinena leikhidabagi mokhamda ikai khumna utkre ngasi pangthokiba haikal lekat tambagi thorum aduga loinena Takalamam lekai digi masing yam loba tongan ba school gi mahiri singi kongset ama thamoiban thau ground forward set ke myam gi kongset adu aswengam thok tan police na section na ngak senaki kongset adu da afaspa lising sama pal yakhai ni policy sana ba yatraba amuba aini lokthu afaspa na insurgency nam thabang amroi afaspa si solution na te myoiba sing orpi nebi gi kulai ni myam gi lamjing mara oina set kre atho pebam citranjan haiba wahi kya play card sing da ek Thau Granda Miyamadu Pullaba Matungda Mipamamusu Pangthoke Mipamaduda Retired District and Session Judge Manipur C. Upendro Professor L. Sadananda Iravat Foundation Manipur ki President T.S. Iboyama Amadi MSF ki President M.D. Sherazuddin Chu Surgaki Mayro Singh Amadi Luf Kayage Lusing Musing Yaw na Pangthoke ba Mipam Aduda Chitranjan gi Pamjara Mapanda Madu Mangfau Hanaba Honaba Sangi Haina Wangang Kivasang na Fondonaki Sitaranjan na masa matanta may thaduna sijakriba si Manipur dagi afaspa lokthok na ba pandam dani ega si democracy set ba lebakta tayo na ba mani Zivan Reddy Commission na fawa ega si napiri ba kudong sarba kaya kangan ba laikre Manipur da pandam mama fang na ba ihaw sangsin ba da atopa ihaw ama amu laksin na tali ba davi fang da ba yawri tangay fada ba ihaw si karambano haibado kalaga punna pandam fang na ba hona si haiki Miyamgi yaifana ba khalaga thawai kat pangamba si itihas tatang mani matamga chanadraba ega si refill tofum thoi haina fondonaki si upendrona ega si leibana mioibagi hakya khongaunari ega si thamlokpa matamda matamadugi manipur gi MP singna yetki adubo namduna thamjanki ega si gi marumda security force singna misam praja singbu orpi nebiba madi hatpana mapuroiba kainer ba lukhrapi kaya wana khangle bharat sanariba aina se state punomakta thambasunatte state khara khaktada thambasna anti-Indian oinabgi maram ama oigini fondonaki Bharata aji jalaiba pagi Manipur gumba moina khangalaba asim basket khanda da lamgar da jalai masdegi Manipur ne ina fataba lamle ainda manibi loin oden thinda jarkhande biyo adigi Odisha hi saukhala Maui singna tawiba bhi Manipur degi hena phaba janate agi Bengal la jalai Maui slave jaga jeja mona mamata denaji gumami ama gumba thok na jide ibe na baku jide leke adi makoina tawiba moina ko India la bhalo maja na da bana khanba agi slave da lawi moina ye slave jalai beche ni jaga jinje asine koina asine kari wore pageta bhawa basa Aku Manipuri singina edi Indian ugo diwakala malaike Sitaranjan masana mai thazaki ba mapam Bisnupur Kaithil dasu miyamna hikal akit tamduna ikai khumna bu utki taromaduda tawnawzam iboyama amuko gi president Dr. Y Mani Kuman MSF gi president Sirajuddin imumanungi miyoy amadi mayro kyana sabgaki ILP ki matangda khanane na bamipamama Organizations for Movement of Indigenous Peoples of Manipur Omipam Amadi Student League Manipur na sinuna Manipur Press Club ta pangthokre mayro kyana saru yadro pangthokiba khanane na bamifam aduda wangang kibusingna Manipur da ILP system khodaktagi sana hangadabani haiba wafam kya fongdonaki mifam asiga mari lenena Omipam ge state convener as Umakanta mangangna lamdamasigi yellow missing kalona bigidamak lamdamasida ILP system khodaktagi sana hangadabani Masi sana driva fawba khongjang handopgi wafam leite miyam golone na makata na khongjang sanction kigani sarkar na wari sanasi haribasi yabangam loi chanarba matungdo wari sanasi haribadi kaide haiki haibe himasida sarkar na taga luk amataga lanai oina taga sangsasi oina
ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯁꯤ mai paklaba kampni mai paklaba yade mana launga kampni haibadu thokchaningde maram asina hauji hauji leiba popamde aikhoina sarkar kaigumba hirabatuda wari saroi karigumba ILP system asi manipura sanan tholagade karigumba compromisation amata aikoi amdagi leiroi haibasi thamjani Hairo Eastern Sporting Union Hairo Part 2 amadi All Hairo Students Union anina senduna ngasi Hairo ke koibada labor school sing Hairo High School Eastern Popular English School Advanced Learners English School Dolendro Memorial English School amasung Hairo Higher Secondary School gi mahiru singna Hairo Part 1 2 amasung 3 gi mafam singda ILP sana halu haina rally satkhrai Kangla Park Shopping Complex ke dukan phamli basingna su ILP sana lu haina wakan mafam chathaki Zen Manipur Dance Academy ge mahiro emasung oja singnasu academy sigi complex ta wakan mifam chataki Joint Committee on Inner Line Permit System Manipur gi makhada Wangjing da leba civil organization sing Yaifakon Maido Imalamjing Love Lewa amadi school gi mahiro kyana Wangjing Kaitel da wakan mifam chataki ILP gi matang da sarkar na lori ba khongthang pende haiba placard kya paiki Housing Sangsiliba ILP gi Khongthang Sogatpo oina Moirang Diesel Auto Rickshaw Owners and Drivers Welfare Association na Lalibatang Taramapanda Moirang Lekolbungda Sialiba Association Taruki Gari Sing Sintha Leptuna Wakan Mipam Satagni Hari Adopa Line gi Gari Sing na route asida Senbigno Hari Yellow Missing Kanjanaba Manipur da Inner Line Permit System chana lu haina khurai konsam lekai khurai thongam lekai amasung khurai laisam lekai gi apun mera pai bisingna khurai Popular High School da ngasi wakan mafam chatakre mera pai bi lusing mena phongdorok pada laiba sarkar asi matho masak ningthina khangdaba haibdu oire iramda masi kanjana bugi dama ngarang Independence Day gi thoromda mairu singna ILP chana lu haina dabi towda Chief Minister na utkhiba mong matowadu tasengna laibak thibani haike सरकार ओइबा मपी मपा ओइबा चीफ मिनिस्टर ना अंगांग सिंग दे इंजल हाइबसे पीबा अंगांग सिंग दुगी वखन दगी मछागी अखोगी लम कलौछि अखोगी इरम दमसे हिंगा मितोम नि हेंजले बे थिंबियो हाइजबनी प्रजा मयाम न खोलाउ सुकना इहो लाला बहौदा मतुम थोक्तना नाकोइना न तासनदना थमलिबसे हौजिकि मणिपुर सरकार से मतम जाना उठाइबम मतम यौरअबने मखोइना सुम तासनदरबदी हेने हेने खोंजंग चंगछलकनी प्रजा lakani haiba che ngasi sarkar asina khangba matam oirabani State BJP gi kangbu amana Skill Development Entrepreneurship Youth Affairs and Sport ke Minister of State Independence George Sarvananda Sonowal unaduna NSN IM amadi ate organization singa santi wari sanari basina awang nungpo state singe territorial integrity da suandana bamasung leba asige federal structure da akaiba pidana taksin kre amarom da myoy lising ma songa gi mathakta noi kapna bani haiba thodukta sigiba sing asida bharat sarkar na matik saba thabak lokat piduna imu manung da justice phangan biu hari state BJP gi mute kangbo asina pokat kiba wakfam sing minister na union minister Rajnath Singha da darkar oiba thabak sing lokat pinaw su taksin kre hari Hausi pau maktan atem break matang lominise break matung da taram no moksri lising ma samapal marfudara mathogi August ki tang tara tarukta thangjing singda plan kaibda matamaduge deputy chief minister irengbam tompok yauna mioi hompumapal lekhidaba numit puning singduna kuntruk suba ningsing thorom ngaji singjamai singamakha Lemon Art Center ki hall pangthokre lekhidaba mioi kya ki photo da haikal lekhat tamduna igai khunu utki The Thangjing Aircraft Memorials Committee Infal Sindor Pangtokiba Tormatuda Minister I Hemusendra Susarga K Memorial Committee ki President and Tombina Tokiba Todo Adu Manipur Miam gi Laibak Tibani Haike Hari lagi singgu tentang mayang di dalam lagi tu sisi di dalam kena lagi mungkin tahu ya ada yang baru sama lagi ada su matura tu lah hari pada baru lah hari kemudian metu le kai begitu begitu sampai jam masih boleh function kerja boleh tapi kalau boleh mesti tambah ada apa kerja cimda kerja masih function sih kan macam Senior Citizen for Society ki President Oramba Nikthozam Pinoy Nagamapal Reims Road corner da leiba masagi yumda ngasi lekhidre emu manung dagi phangba pawgi matungina ma ngasi numidang wairam pung 3 minute 15 rom taba aduwaida masagi anaba amadagi lekhidabani hari
मा मसा की सही मरफुतरा माथोई सुख्रे मा की लोइनबी मसानुपा अनि अमसुंग मसानुपी अनि लेहौरी लेखिद्रब बिनोय ngalingay matamda lamjanba irabot ka hakthengna seminaduna neta irabot communist government ta commander in chief oina thabak torame lebaki oiba thoromda sobo thodang lokiba masak nairabu lusingba mani college samadi university level da sana khonabada gold medal karak loki ma ukilamasu oiramaga loinana rajniti gi lamda khongda duna thangwaiban assembly kendra da board su lepki social worker ama oinasu lebak myam gi sobo issue kya da sobo thodang lokiba lusingba mani mana lekhidabada senior citizens for society gi members sing laktuna awa phungdoki khaide mani amadi el sadanandana phungdrokibada binoina lekhidaba si manipur miyam gi oina menkhatpa ngamnaruidaba asoba mangjaba mani paramasina miyam gi yenglaga ma ki thawai yawdraba haksang asi hayengayu pung tara taba matamda aroiba mathau mangam pangthokani haiki drip kapaga wanga machakani haina chali drip kapaga mori chitkani chali drip kapo lebakini aina lebaki damakta contribution toroga aina turaga lei tabado madhurina pami sahiba ki poto hairam he created history that he was never won a vote in the Thamiban Kendra. Everybody will be remembering him throughout, but he's not a sort of a miyamana womatamda yamna politic over chusalaba adugumba machitna mapolitaba adugumba babane lawi. He was a very brave father. Sahi sigi Mars ke tang taret amadi Nepal ge lona ba hingda mayu langpok thokpadagi sauna amangata thokraba Kendra Vidyalaya Lampel Pata School sigi Parents Association na lari amasung lari thamda sangba polum kya temang pikre polum sing adu association ki president Dr. T.S. Ranbir Vice President T.S. Rajena school ki principal Maheshwar Paswanda khusinaki Sarana Lupali Singh yang kai polam sing mateng panglokhiba adugidama principal na tawin khangba ulakli Dr. Ranbir na Mahir Singh khalaga polam sing asi angamba khardang mateng pangmani haiki. Our associations, actually the Kendra Vidyalaya Parent Association, is having the gut to do all these things, and I, on behalf of the office bearers, thanks to all the parents who contributed generously, to the Parent Association Fund. Because of that, we are able to do something for the development and also to help some relief work of this school. Sarkar na Mela ground semgat naba lam loksin beda mi lainari ba pata len gi lam loksin biginu haina lamboi khonang khongda myam gi oiba wakan mifam chatakre lamdamadu gi myam na sarwazun chataki ba wakan mifam aduda lamboi khonang khong dai house lerak development committee gi president khuraizam joykumar na mafamasida sarkar na permanent oiba Mela ground ama semgoliba si myam na taram na oi Mela ground na si tanaba lambigi nagyata food samarom lam loksin gini hariba si myam na yaba ngamroi lambigi nungsup tama saru asi mi tadaba sarkar gi lamne lam loksin matarabadi nungsup thongba maikai digi oina loksin biu hiramasi gi matang da kendra gi MLA ma di industry department da khangan kiba leikre myam gi apam gi mayok ta thaba paikhalak labadi khongjang changsina ba sem sare haiki lambi asi gi nungsup thangba da lariba khumi tadaba Gomengi matik chaba state land mayang kaini leiri hariba lamasida hariba mohi pangingba lambi si papok pada kaisu akaibe leiroi haina thamjani ana hemasida sakara sina miyeng changbidrabadi ahoina hena kanba khongjang hoi changchan jarani ari masigi thorangju hoi tobuloi jare ari karigumba honorable MLA nasu ahoigi lamdamasida dingbiraga raja singha tanaraga haiba yum hingona si choktanaba hujik leiriba lambi apai marang kaina leiriba gomengi state len asida lambi pakpokpada saru yabinaba haina ai che thadana koi tawjagre ani masi matangda apai honorable apai district minister da chu koi che thadana khanjagre ani gomen chu haribi hiram asida miyeng changbiu aduga praja singhi interest ta khanjabiraga lambi paktopi thaba si yum hingon choktan tobiu haina Lagliba Agastara Nepal da pangthokaduriba Krishna Jarmagi mahoinana Mahabali Hanuman Mandir gi akoibada nomigoiba lamtu sengdokpagi thorom pangthokre Mahabali Lai Committee amadi laifamasibu lu nana thamnanaba honariba thoksom Saitabertana punna sinduna lamtu sengdokkiba aduga mari lenana Saitabertana miyam lakpada khudongsa nabgidam tathabasi pangthokpani haiki Lagliba tangtai panda pangthokaduriba Krishna Jarmagi thorom sida mayam na lakpada khudongchana ba hana mosin na laiba jaga sida amona kaimyam sendopa amasung mayam khudongchana biyangta
ꯀꯔꯤꯒꯨꯝꯕ ꯁꯦꯕꯥ ꯑꯉꯝꯕ ꯈꯔꯗꯪ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯀꯟꯗꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯆꯠꯃꯤꯟꯅꯕ ꯃꯄꯥꯡ ꯃꯌꯥꯝꯒ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯁꯦꯡꯗꯣꯛ ꯁꯥꯡꯗꯣꯛꯄꯁꯤꯗ ꯃꯤꯌꯥꯝꯒꯤ ꯅꯥꯀꯟꯗꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ Swami Vivekananda amadi Indian culture haiba hiramda nomi goiba seminar mangase Kurai Kala Vidya Bhavan da pangthokre Vidya Bhavan asina sinur pangthokba seminar aduda Critics Forum Manipur gi President Professor IS Khaidemna moderator oike seminar aduda playwright critics Buddhist Singh Thamna Vivekananda gi mieng da culture ke Brajamani Sarmana Swamina Naharolda amadi Shri Shri Guru Govind Girls College ke Associate Professor M Sumatina Vivekananda amadi ma ki Paugzel Haibis the paper pathoke Associate Professor Sumatina Swami Vivekananda se isai nomai lari lai swamidi gymnastics na singbada yamna pamjami sakne Western philosophy amadi history na singbada su loksing kaya tansin kiba masak naiba miyo yamani haike Ngarang Marina Spring Water Bottle da amot papolam yauri haina ISTV News te yakku pawadu gi matang da Reliable Hydro Track Company ge proprietor Khagemba Sanabam na sengdrokli Khagemba na phungdo kibada company ge treatment plant ke filter ama yadre haiba haukiba July tang mapal da khanglake masina maram oirga miam da satkiba bottle sing adu July tang Nepal di horaga loina makhungat ke ngarang ge bottle adu hariba adugi manung dagi lemo bu oigini housing filter samjil ba matung da miam da phawai sing phangan ba ngamle lemo wai sing leirabadi company asida natraga dealer sing da halakpa yagani madugi damak asangba senfam company na pigani haike moina ni ko tawga lapot kramne da masjid lemo ba khara sonya leram ga na sing ne rang da maina thengar na duna akoi kanagumba bukan masa masuk natraga ini retailer kaida ini kenari boleh tar jadi July 8 tagina magi mamang di oida product khai tahu beri khai kana loina akoi dealer ki thul ta hangat piro du akoi roi test ogani transportation charge bisa gani Lagliba August Kunda Delhi gi Talkotra Stadium na pangthokadaba Congress ke convention yaunu widama Manipur Pradesh Mahila Congress ki myoi marfutaruna saba temama Imphal thadokre timasi BT Rota leba Congress bhavan digi MPCC के प्रेसिडेंट गायखंगम लमथाके मणिपुर प्रदेश महिला कांग्रेस के प्रेसिडेंट RK रानी सनाना लाइखिद्रबा राजीव गांधी की मपोक कुमरन थोरंग मरी लेना पांगथोकदबा कन्वेंशन असिदा नुपी सिंगदा शक्ति पीबा मदि रिजर्वेशन की मतंग खनगनी लोइनेना नुपी अंगांग सिंगदा सथबा क्राइम सिंग की मतंग दसो वाफम पुगतकनी हाइखे women empowerment की दमुता उखलम मयाम दो अदो खनन लेनरगा resolution लौदोनी अदुगी मान अमुक पम तौजरन मयाम दे यंबिउ मयाम सु अहानबदा अखोगी voter rights se sahi kumatho de lerami adu Rajiv ji na sembi badagi 18 years tagi vote adaba ya kilani asigumba mayam se minsang laga Rajiv Gandhi na to biramba MP si dam to oiba 50% uji local vote da 50% salary aduga na katori ba election singida 33% se yana bedam to koi convention to da resolution logodori bani Hauji Congress Party se hena mapangan kankanaba AICC gi lusing basing yauna kanna honari masigi saroma oina asigumba convention si pangthokpani haina MPCC gi president oibithanatana deputy chief minister oriba gaikhangamna phongdokre party tangkan dabiya je haidra kathok se ko mako spirit se se tawi madugi da ya that nungai thungro pan thaga chabren tik kaidana chalura halakna ba haidra so da thoni jabagal haina thang Rural Education and Action for Change Manipurna District Health Department Chandel amasung Past Grade Committee ga khusam naduna Action Aids Association gi eco program makada nomagi oiba lemna langbagi kem ama Palel gi Central Methodist Church campus ta pangthokre hawdobagi thoromda DC Chandel DH Citranjan su sarugaki KMC da akoibada leiba khul gi myoi sohumlom langbagi loinana X-ray amasung ultrasound gi khudong sabasu PK Poultry Development for Rural Livelihood Cum Sick Distribution Thoromama ngasi Andro Khunogi Community Hall pangthokre State Institute of Rural Development sponsor togduna block official amadi KVK Androna pangthokiba thoromaduda Kaugi Extension Education gi Director Professor M Premjit KVK Androgi Program Coordinator Dr Medavati amadi SIRD gi Assistant Professor Dr. Somarendra Namaru bemui sing wena surgaki tarumaduga mari lenana Rainbow Roster haiba yanau sing farmer sing yantoki Director Premjit na Longmi sing na
lau uba matamda saye magi manungda loina kaithokraba matungda lupa lising taramanga dagi hena lemba ngamaude lau ubada natana lau uba loikraba matungda makal makakagi mahi marong sing amadi yen loibagi thabak paikatpana sermit londa ohom puraknaba honagadabani haike Lomi ecoina, cha bakwa nabadagi handokana, farmer pudding maki pocket equi pesha, how could the money, extra pesha, like the money, hybrid. Ganama, Laibasi, Yam Sumbo Wakun, Adoragadi, Nasi, how Tarva Matung data, the Shinkran, Petra, Maripangalo, how Matunga, Hangiba, Dog Lamang, Yam Seda, Nasai, Hawaii Kangi, Hangam Kangi, Hazelasi, Hangam Taba, the Nasai, nobody, the Shingamada, the Aquina, Yamatam, demonstration to Wamatam, Andrew Yauri, I don't know, Nasi Yamatam data, Lupa, Lishing, good Marida in a country, and come. Consumers Affairs Food and Public Distribution System Department labor singi anuba khusuman lab kibgi matung ina contractor ga labor singa khusuman quintanamada flat oina lupa mari mari da yanaba puraktuna labor singda form p kraba matungda labor singna thasig tang tara mari da RK Frozen Developer Private Limited ke managing director gi yumda form langsin bi loina gate khongjang changsin gi ba thong labak thibini haina RK Rameshwarna phondokre Manipur Press Club ta pangthopa pawgi mifam amada department farm asida pirakpa port hapa masung loktabagi red wet on ba bora taisin bagi red sing ase sap manaba maongda lupa mari mari da temnuga piba haina yanaba purakibani masigi matakta sinmi singi yaifa thorang kaya matamatamgi paikhat pahaina su yanaba purakhrabani maramaduna sinmi singna changsilba khongjang asi lepiduna hana yanakiba lupa mari da thabak sugi harabari thabak hobiu matam koina thabak tawklaba singi thong launa hangnu thamli natrabadi pharmacy oina anoba labor loduna thabak suba horagani lupa mari marida thabak sujagi haiba mioi kya lairi amromda labor singna anoba labor lownaba thorang tawi haibadu aranba wafamni haike akoba laiba atoba labor sing suppressor tobulai moi kudimo aina GGP diba condition sida toksage haina offer mayam emonda lagle adubu aigi magedi hana wasar pasinji toksajanu na moi negotiate toraga moi bithok sujanu na ina masibo khanga lapani hobi batang amadagi andasi amadagi order thro madu hosbuk lapase kasi adubu moina amung thabuk su amung protest to amung yan tadaba ngangaki tawun thukma mathwana na tobasi namaram oraga aibu violent ba masung tangai phana moi bu neglect to dia da atuba labor sing yega tabuk to da tang atu lai sahi sigi Independence Day thawanga mari lenena President Correctionist Service Medal for Meritorious Service Pibada Manipur Central Jail ge Deputy Superintendent L Jivan amasung Warder TS Ranjan York Lehari Lamdamasigi lol nat sanalonsa sing yokhanaba honaramba nauria fulogi sama kuntruk suba mapo kumron thorom imphal gi kuki inda pangthokre lining hall nauria fulo charitable trust subam lekai na sinba thorom asida DIPR gi director W Rajen Apopumarov Sanglal ge president NK Puthiba Narol Thodangi editor K Loyalakpa Pandam gi executive editor N Tombasu Sorga ke Taromasi gi saroma oina nauria fulo gi sereng de yumphom oiba marisuba stat level sereng sangdam no ba masu pangtoke director W Rajena laiwe khraba nauria fulo gumba masak naiba mioy asi ningsingmu matamda dharmaga loina bugum yengba si asoba aranba mani khalli ngasi gi mirol na haugi matamda lamdamasi gi damuta khanbirama sing munna khangba makhogi apambadu setpa mathoktai haike Manipur khaiba laipa si laigi laipa ni Manipuri massage Mete massage laigi massage ona pabani masamato pajabani aduna pangan bani hai kana koi punamang tatna lawe adubu mayam punamang lawe sigi maragde khwadigi thamoi sena khwadigi from the core of his heart from the core of our heart agui thamoi dagi hek tholakna law manasi lay traba laiwa traba tupasin lawra magi sereng bari khairam sam mayam aduna agoi ting law he palan brai I feel to madu bi yemuragadi agoi masid dharma gi wari nate agoi na nauya pulo haina laiwa traba tupasin he ninging matamda tatna ma asi agoi gi dharma ge associate to bi yemi basi basi jo achuba aran ba marai nai khanjei
Monica gi asiba aksang DC Imphal West amasung OC Lamphelna nupa mayunga lokthunarga aroibam thong mongam pangthokiba yaningdaba phangdoktuna Monica gi imung manung amasung lekai gi miyamna irang hokre police na matam chana laksin hobadagi pamdok thokdok thokidre khongjang sangsin bada yaubi nupi ani asopan nangkhre JC gi makai digi mihat pa mioi serak pitri fawwa hen kan khongjang sangsin gani hari Parliament thabak toriba Manipuri gi officer amasung staff singna MP ahum Dr. Maina Thangso Baite amasung Haji Abdul Salam Taran Okre MP's clubs na senduna North Avenue da pangthokiba thoromasida Dr. Maina na sengnaba khudimak punna thengnaminaba darkar oi haiki Thangso Baite na Delhi da leiminaba sing amanamabu magteng pangnaduna punna hengminaba mathau dai thoromadu Joint Director Lok Sabha Dasbanta Samomna conduct toki Amukogi miyang makada All Jiribam United Clubs Association Apun Jiribam Maya Paibi All Manipur Women's Voluntary Association Jiribam Branch Sunrise Club Kadamtala Amadi Jiri College ka khusam naduna Jiri College campus ta u pambi sing thakre Global Warming amari lenena amukona paikhala ilba u thaba campaign gi sarom oina paikhat kibani magatana All Jiribam United Clubs Association amasung Apun ba Jiribam Maya Paibi Association gi office complex ta chu u thake Consumers Affairs ke Sinmi Humpumathoibu contractor Oriba RK Rameswara Tanthorle Sarkarna Khusabi Mui contractor ama oina hapasi yaningde hayang pau gi manungda sarkar amasung department gi maikai digi waroisin purakna ba honadrabadi Consumer Affairs Food and Public Distribution Labor Welfare Association na khongjang sangsilagni hari association gi publicity in charge Manitombana Paumi singda ngasi mahuk sagom sinmi singna thabak toba hoki pung amarom tabada contractor RK Rameswara nakoi mafam asidagi tanthokle aduna satkina bahirke thawang asimi bagi hingbagi right pu singna ba thongni government na nauna tender tawduna contractor ama singedabani hairi contractor na akhoi si thabak subu yaroi form fill up tawdabani submit tawdabani haiduna khoi si thabak subu yaro haiduna atopa flying da haidi atopa badinan Manipuri singna akhoi gi thaba si solani haiduna solaga akhoi buna thabak subu yaro haiduna haibodi khoi form si tholakibani thawasing ngang na tawbase masi tawbiranu akhoi gi tang taba punsi ma haibodi tang taba phire ma lepiyu amadi akhoi gi chap chaba sagana piba adi order da thokiba copy do chap chana khoi da phangan bi Kaksing dagi langmaidong fawba puba ISTV network ki cable line athopam thongkhongda electric poles tekpadagi line asna konma mopam singna thorom yengba fangludre atatpa line semjinduna nungtil pung mari dagi thorom sing miamda mung ana yengba fangankhre Invalis district ta senba Tata Magic amadi diesel auto sing matam sunaba mongda gari gi vara hengalu haibadabida lamlai police station da gari somrom surrender tokre Invalis Transport Association and Society Joint Committee ge Joint Secretary Rajesh na ISTV News ta lesingani Nepal da Transport Department na leb kiba vara asi sahi taruk suro fawwa chanaduna lakle masi matam ge chanadre Transport Department ge tax ti sama hengat kre Thao gari ki part amadi nomada sangdaba yadraba polam sing mamal hengalakpa si yenglaga haujik sanariba bara si matamga sanaba moongda lepinaba haukiba July kumapanda department ka unaduna khanganba laikre August tara phawgi manungda anoba bara leplagani haina thajaba pikhraga tumina laisinba thong yaningdu phongoktuna gari sing surrender tobani haiki Tanjariba Dimanji Akoigi Mamanda Tokiba 2008 Tokiba Gazette Adu review Tobiraga Anova Ama Pumbiraga Anova Gazette Tokiboti Akoi Gari surrender to Git Punjangazi Adum Akoigi Maketi Junction Jagin IMC ki authority ga union gi music ga yanabama porpadagi sangsilamba khongjang thama komthole hari Minor irrigation ki chief engineer bu tha ahum makatana sangthana puhanaba honaba thong All Manipur Minor Irrigation Department Employees Association na yabangam loi ma ki extension asi yai natraga yadi haiba sarkar li sabsaba firep ama khangri fawa department ki employees sing na khongjang sangsinaba waref laukhre Royal Academy of Law Oinam Irabat Foundation Irengbom ga punna khusina duna Oinam dagi Irengbom taba lambida usara songarom thakre Go Green Evergreen gi makada academy sigi NSS unit na Thormasi pangthokpani Nambol Kaithal Fambi Singa
DVUVO amasung Arvan Cooperative Bank Bisnupur ga khusamnaduna bank ta sel tungsinbagi kanabagi matangda khananena ba thoromama nambol da pangthokre toromasida nambol municipal council ge chairperson Somarendro Arvan Cooperative Bank Bisnupur ge chief executive Korohan Basu sarwake SSA Thawal gi makhada Wangjing High School gi mahirui singi uniform ngasi yenthokre toromasida MLA P Brojen John 3 gi DI di Bikom Das Maitei school gi headmaster SS Pramosu Suraki MLA na apaba mahiroi puthona bokhona bada aikhoina aikhoi gi isa isu khakta khangumsi mahiroi khuding makpu sap manaba miengna yengsi masina apaba sakhotpa lamdamo purokpada maipakani haiki Milalam sung thang ta sindam luf anina sindana mahiroi singi maitai meke ayan loksing sangdam nogi fal lauthokre class 5 gi 6 phawgi kanglupta Camp Blooming Higher Secondary School gi konthokjam kanglingan bi sanuna ahanba class 7 gi 8 phawgi kanglupta school asimakki malemngan bi ningthokjam ahanba class 9 gi 10 phawgi kanglupta Grace Cortez Academy skaksing gi sarangthem ishor chanduna ahanba takre magobathang takrabasing lalba tang tara nepal da jam hall da pangthokadaba milal gi mapok numit thorumda manamatum yanthokani hari Apunba matamisai kanglup na sinba best of amig mega final ginamba competitor tarantu khangakre laliba September kuntra da palace compound laiba Maharaj Chandragiti auditorium da mega final pangthokani hari Non-Manipuri businessman Shankar Lal Swamibu mamang sahi January anida Kangladagi Fadno Hat Pedesenaba Ahanba IRBG rifleman Yumnam Dinia Samasung Laishram Herozet Tabakagi dismissed Tokre Makoyanigi Matak Tasataba Departmental Inquiry Lotion Kibukaluna order si Ahanba IRBG Commandant Tokimani Nakalamronda Thasi Tang Taranito da Bisnupur Police Commando Masung Taranto Suba Bihar Regiment Kapun Bakangbu Mana Nambol Kongkham area da Thibum gi Tabak Setabada KYKL ge active member ma fare Police Department ge PRO ge Serolamana Farmi Dudi Namairapam Bagirot Sai Kuntrataru Apokpa Girdhaja Nambol Kongkham Awang Lekai Dagini Hairi Grace Colony Youth Club na Nomigoiba Social Service sama pangthokre camp asigi damak mateng pangbir khaiba singbu thagatpa phondroli Manipur University na loba BA BSc Marisuba semester examination lising ni taramari gi fall lauthole BA gida apun mahiroi lising taruk samapal marfudara taret na parikha thabada lising nipal sanipal nepunipal pass tawre BSc gida mahiroi lising mga satruk humfudara taret parikha thabada lising mga sumna tara pass tawre hairi thoji makhata nang asigi sanawi pau lobisi Howji Sanawi Pau Lobisi 11 Star Sporting Union Akampat ngasi sanakiba match da draw salabasu point taramatoi phangduna mangjal thari Imphal East District Football Association sinuna Kumalampake artificial turf da team Nepal Suryadun Sathariba Maharaj Kumar Ganendrazit Memorial Super Division Football League ki ngasi sanakiba ahanba ground da Cathedral Mapal Youth Club amadi 11 Star Sporting Union Akampat goal amamam sanaduna draw satkre Cathedral Mapal Youth Club ki goal adu M Romina ahan bahab ki taramanga suba minute san ki 11 Star Sporting Union Akampat ki goal aduna N Romesh na anis bahab ki apa matamgi ahan minute penalty da san kibani legacy ki anis ground ki sanakibada Eastern Sporting Union Wangkhayamadi aba Cathedral goal amata sanabngamdana draw satkre match asi sanadringai mamangda watho okiba aba team gi supporters sing ngasigi match asida akaiba pirakadra singnabadi tournament asigi mioi singna babok sing filgi wangmada 2k match asi matam khara thengthana hokibana match loram daida mamchilakpana sanaroi singda khudong sarba kya 2k aba team gi supporters sing filgi wangmada 2 grabasu anakpa jagadagi loksilakpana official singda khudong sada amadi tension wangkhatpagi mamitaki team animakna yamna kana sanarbasu match lorba fawda goal amata sanba ngamdana draw satkre hayang Moirang Them Ibobi Memorials First Division Football League ki match oina ahanba ground da Nesukrai amadi Dog Yaripoka sanagani aniswa ground da Rao Layambam Laikai amadi Upsa Pukhauga sanagani District Sports Association Bisnupur na sinduna Bisnupur Mini Stadium da sathariba First Huidrom Pisak Memorial First Division Football League ki ngasi sanakiba ahanba ground da CYC Senikona TFA Tinungaibu goal Mari anida Maitibu Pikre
Anisuba ground ki sanakiba Marisuba D Masbi Kabui Memorial Super Division Football League ki match da GDC Tinungaina YSWA Ulobu goal animada mighty pikre. Hayang first division ki match da YWO Bisnupur Amadi BFA Nasoga Sanagani. Super division ki match oina Lasalt Lemopopam Kunfam Amadi Yada Kang Soibi Mapalga Sanagani. District Sports Association Kaksing na Sinduna Associations Asigi Playground da Team Nepal na Sarugado sa Tariba Taramathoy Suba KSA's Lehau Devi Memorial Taramdoy Suba Super Division Football League Tournament ngasi sana kiba match da UBSA mantak na FSC Kaksing Bugol Ohumamada Mighty Piki Tare Suba Kishore Kumar Memorial First Division Football League Tournament ki ngasi sana kiba ahan ground da UCC Kaksing na YWU Kaksing Bu Gol Mari Ohumda Mighty Pikre Aniswa ground ki sana kiba da KTC Kaksing na SWSC Kaksing Bu Gol Ohumanida Mighty Pikre District Football Association Tawal Sinduna Sarangpat Playground da Team Tarana Sarugano Satariba Second Division Football League ki ngasi sana kiba ahan ground da DLC Hairok Amadi ISKKSA Hauka Kiam Gol Amata Sanabangamdana Draw Satkre Anisiwa ground ki sana kiba da AFC Athok from na AU Texambu Gol Marif Sinoda Mighty Pikre Hayang SYDA Athok Amadi HKKSA Hauka Kyang Sanagani First Division ki match oina RPU Papal Amadi TKWA Denthaga Sanagani Atopa match Amada ASSA Sangayumpam Amadi SWYC Sarangpaka Sanagani September ki tang Kun Amadi Kun Gamathoida Kolkata da Pangthokadaba Kuntruk Suba East Zone Athletics Championship da Saruyagadaba Manipur ki athlete Hompumari Khankre September tang Kuntaretagi October ama fauba Bhubaneswar da Pangthokadruba East Zone Inter University Tournament da Saruyanaba Manipur University Tennis Men's Team Khanabagi Trial Selection Tha Sigitang Kuntarku Upung Tramathoi Tabda University Asigi Tennis Ground Pangtholagani Hari Amaromda September tang Kuntaretagi October ama fauba Bhubaneswar da Pangthokadruba East Zone Inter University Man and Women's Table Tennis Tournament Saru Yagadaba Manipur University Table Tennis Sanroy Taramanga Khankre October tang Tara Digi Tarantoy Fawa Pune the Pangthokadruba Taratres Suba Junior National Kickboxing Championship Saruyanaba Manipur gi Team Khanbagi Trial Selection Thasi tang Kumari ge upung 8 minute kuntra dagi nungtil pung ani minute kuntra fawa Moyangkhom Bazar gi leipung da pangtholagani hari Thasgi tang Kundagi Kunganithoi Fauba Panchapati Nasiki Navarang Mangal Karalaya da Pangthokadruba Mangasuba Mini National Fencing Championship da Saruyanaba Manipur official Tara Yauna Sanori Kungamari ngasi ayu pung mapal tabda Kumalampak Indoor Stadium dagi lamthakre lamthabagi thoromda Association gi President Y Joy Kumar na Sanori Singda yapamangol PK Housing ngasi nonggi oikiba enga jagi pau pijri ICAR Lampel Party ki phangba pawgi matungina ngasi ki khwaidigi saba degree Celsius 13.3 khwaidigi ingba degree Celsius 12 nungsita yawbai sing malil gi sang ayukta sada marfudara taret nungthilta sada marfudara nithoi nongju gi sang 15 mm ni loisalakpata ngasi ki muru pawsing amukan pijrei Thawal Multipurpose Project Amadi Dolai Thabi Barrage Mathang Sahi ki December mamangda loisinba ngamlagani haina Safe Minister Okram Ibobina phangdokre Lamdamasida ILP Sanahana Bahonabada Ekoi Masal Lingzel Manaba Watpagi Mong Utpana Center na Hana Kudong Sabalo Kini Haina Deputy Safe Minister Gai Kangamna Phongdokre Amadi Manipur dagi afaspa lokto haibadabi tawduna masa mathanta mai thaduna sijakraba chetaranjanna laikidabagi sei tara subagi thorom pangthokre nasigidi estimate the bow matang slo jire ben tabri bisi boroi boina